ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯆꯅꯨ ꯂꯦꯝꯕꯤ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯆꯅꯨꯁꯨ ꯏꯉꯛꯉꯛꯏ꯫ ꯅꯤꯅꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ? ꯅꯤꯅꯦꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕ꯭ꯔꯣ? ꯁꯅꯥꯊꯣꯏ ꯃꯄꯤ ꯆꯦꯟꯊꯔꯛꯇꯨꯅ ꯆꯅꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤꯗ꯫ ꯏꯆꯥꯒꯤ ꯌꯨꯝꯗꯤ ꯀꯥꯏꯗꯒꯤ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛꯇꯒꯤꯅꯦ꯫ ꯃꯤꯡꯅ ꯆꯅꯨ ꯀꯧꯏ ꯅꯤꯅꯦ꯫ ꯁꯅꯥꯊꯣꯏ ꯏꯉꯛꯉꯛꯏ, ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯃꯥꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯂꯛꯏ꯫ ꯏꯆꯥꯒꯤ ꯌꯨꯝꯅꯥꯛꯇꯤ ꯀꯔꯤꯅꯣ? ꯏꯃꯥ ꯕꯕꯥ ꯁꯨꯅ ꯂꯩꯔꯤꯀꯣ? ꯏꯆꯥꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯍꯧꯖꯤꯛꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ? ꯂꯥꯏꯁ꯭ꯔꯝꯅꯦ ꯅꯤꯅꯦ꯫ ꯕꯕꯥꯗꯤ ꯅꯣꯡꯏꯟ ꯐꯥꯕ ꯀꯧꯋꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯁꯦꯅꯤꯌꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯄꯨꯔꯤꯌꯦ꯫ ꯁꯅꯥꯊꯣꯏ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯤꯠ ꯀꯨꯞꯇꯕ ꯃꯀꯩ ꯃꯆꯥꯕꯨ ꯅꯤꯡꯉꯝꯗꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯞꯂꯛꯏ꯫ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯕꯕꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯑꯗꯣ ꯏꯆꯥꯒꯤ ꯃꯃꯥꯗꯤ? ꯆꯅꯨꯁꯨ ꯁꯅꯥꯊꯣꯏꯒꯤ ꯋꯥꯍꯪꯗꯨꯗ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯕꯕꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯂꯩꯔꯤ ꯍꯥꯏꯁꯤꯔꯅꯦ ꯑꯩꯕꯣ? ꯑꯁ ꯍꯥꯏꯔꯣꯏꯗ, ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯒꯤꯗꯤ ꯕꯕꯥꯅ ꯏꯃꯥꯁꯨ ꯏꯄꯥꯁꯨꯅꯦ꯫ ꯁꯅꯥꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏꯕꯤ? ꯆꯅꯨ ꯁꯅꯥꯊꯣꯏꯅ ꯏꯆꯥꯊꯣꯏꯕꯤ ꯀꯧꯔꯛꯄꯗꯣ ꯇꯥꯔꯒ ꯀꯞꯂꯛꯏ꯫ ꯅꯤꯅꯦꯅ ꯏꯆꯥꯊꯣꯏꯕꯤ ꯀꯧꯕꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯁꯅꯥꯊꯣꯏꯁꯨ ꯀꯞꯄ ꯂꯦꯞꯇꯦ꯫ ꯆꯅꯨꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯏꯆꯥꯒꯤ ꯃꯃꯥ ꯂꯩꯇ꯭ꯔꯦꯗꯤ ꯀꯅꯥꯅ ꯍꯥꯏꯕꯒꯦ? ꯆꯅꯨ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯒ ꯊꯣꯡꯖꯤꯜꯗ ꯃꯅꯥꯎꯅꯨꯄꯤ ꯁꯤꯟꯊꯣꯏ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯕꯦꯝ! ꯁꯤꯟꯊꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯦꯆꯦ! ꯁꯅꯥꯊꯣꯏꯅ ꯕꯦꯝꯃ, ꯁꯤꯗꯤ ꯅꯅꯥꯎꯅꯨꯄꯤꯔꯥ? ꯃꯥꯅꯦ ꯅꯤꯅꯦ꯫ ꯁꯅꯥꯊꯣꯏ ꯃꯁꯥꯗꯣ ꯏꯆꯤꯡ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯄꯣꯛꯃꯤꯟꯅꯕ꯭ꯔꯣ? ꯆꯅꯨꯅ ꯆꯅꯨꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯤꯟꯊꯣꯏꯅ ꯄꯣꯛꯃꯤꯟꯅꯕꯅꯦ꯫ ꯆꯦꯆꯦ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ, ꯑꯩ ꯁꯥꯎꯔꯛꯆꯅꯤ꯫ ꯑꯩ ꯄꯥꯎ ꯍꯦꯛ ꯇꯥꯕꯒꯅꯦ ꯆꯦꯜꯂꯛꯏꯅꯦ꯫ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯕꯥꯆꯧꯁꯨ ꯃꯣꯏ ꯂꯣꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯦ꯫ ꯃꯣꯏꯁꯨ ꯂꯥꯛꯍꯧꯔꯕꯅꯦ꯫ ꯅꯪ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦꯀꯣ ꯆꯦ? ꯇꯧꯗ꯭ꯔꯦ꯫ ꯁꯅꯥꯊꯣꯏ ꯅꯨꯡꯁꯤꯅ ꯆꯅꯨꯕꯨ ꯌꯦꯡꯖꯩ꯫ ꯃꯃꯤꯠꯇ ꯃꯄꯤꯅ ꯀꯣꯔꯣꯛ ꯀꯣꯏꯔꯛꯏ꯫ ꯇꯥꯃꯣ, ꯅꯪ ꯌꯨꯝ ꯄꯥꯜꯂꯕꯣꯏꯔꯦ? ꯏꯆꯥꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯇꯥꯃꯣ꯫ ꯅꯣꯡꯃꯇꯪꯗꯤ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯪꯕꯨ ꯄꯣꯛꯄꯤ ꯃꯃꯥꯅꯤ, ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯧꯔꯝꯃꯨ ꯍꯥꯏꯕꯒꯤ ꯃꯤꯀꯨꯞꯇꯣ ꯉꯥꯏꯖꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯁꯅꯥꯊꯣꯏ ꯃꯄꯤꯗ ꯊꯣꯛꯂꯒ ꯑꯃꯨꯛꯁꯨ ꯃꯆꯥ ꯆꯅꯨꯗ ꯀꯣꯟꯁꯤꯟꯖꯩ꯫ ꯏꯆꯥ ꯅꯥꯕ ꯐꯔꯣꯀꯣ? ꯍꯣꯏ ꯅꯤꯅꯦ꯫ ꯁꯅꯥꯊꯣꯏ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯇꯨꯅ ꯂꯣꯟꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯏꯃꯥꯅ ꯉꯁꯤ ꯏꯆꯥꯕꯨ ꯃꯅꯝ ꯅꯝꯂꯤꯕꯁꯤꯅ ꯄꯨꯟꯁꯤꯒꯤꯅꯤꯀꯣ? ꯏꯆꯥ ꯅꯥꯕ ꯌꯥꯗꯦ, ꯐꯔꯣꯀꯣ? ꯏꯆꯥꯗꯨ ꯅꯥꯒꯗꯕ ꯋꯥꯒꯗꯕ ꯂꯩꯔꯕꯁꯨ ꯏꯆꯥꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔ ꯅꯪꯅ ꯆꯩꯅꯥꯗꯣ ꯏꯐꯝꯗ ꯄꯤꯕꯤꯌꯨꯀꯣ? ꯏꯆꯥꯊꯣꯏꯕꯤ, ꯅꯤꯅꯦ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯆꯥꯒꯤ ꯀꯔꯤ ꯂꯩꯔꯨꯈꯤꯒꯦ꯫ ꯂꯩꯔꯝꯃꯨꯀꯣ ꯉꯥꯏꯍꯥꯛꯇꯪ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯅꯣꯡꯏꯟꯁꯨ ꯃꯆꯥꯅꯨꯄꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯆꯥꯊꯣꯏꯕꯤ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯇꯧꯗꯤꯌꯦ ꯕꯕꯥ, ꯑꯗꯣ ꯈꯨꯠꯁꯦ ꯌꯥꯝꯅ ꯄꯪꯁꯤꯜꯂꯦ꯫ ꯅꯣꯡꯏꯟ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯕꯕꯥ ꯂꯥꯛꯑꯁꯤꯗꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯏꯆꯥꯊꯣꯏꯕꯤ ꯀꯣꯂꯦꯖꯇꯒꯤ ꯆꯠꯊꯣꯛꯀꯅꯨꯀꯣ? ꯍꯣꯏ ꯕꯕꯥ꯫ ꯉꯥꯏꯈꯣ, ꯍꯣꯁꯄꯤꯇꯥꯜꯁꯤꯗꯗꯤ ꯀꯅꯥꯅ ꯄꯨꯈꯠꯄꯤꯔꯝꯃꯤꯅꯣ? ꯑꯩꯈꯣꯏꯗ ꯒꯥꯔꯤꯅ ꯊꯦꯡꯖꯤꯟꯕ ꯅꯤꯅꯦ ꯑꯃꯅ꯫
ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩꯌꯦ ꯕꯕꯥ ꯑꯩꯒꯤ ꯀꯩꯀꯩ ꯆꯥꯅꯕ ꯂꯩꯔꯨꯒꯦꯅ ꯊꯣꯛꯈꯤꯌꯦ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯐꯩ ꯍꯥꯏꯗꯨꯅ ꯗꯤꯁꯥꯏꯗ ꯇꯧꯒꯅꯨ ꯃꯥꯅ ꯏꯆꯥꯕꯨ ꯒꯥꯔꯤ ꯊꯦꯡꯖꯤꯜꯂꯝꯕꯗꯨꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯁꯀꯦꯞ ꯇꯧꯗꯅ ꯏꯆꯥꯕꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯛꯄꯒꯤꯗꯃꯛ ꯃꯥꯕꯨꯗꯤ ꯊꯥꯒꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯊꯣꯏꯁꯨ ꯆꯅꯨꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩ ꯀꯩꯅꯣ ꯂꯩꯔꯒ ꯄꯨꯔꯛꯏ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯒꯦ ꯇꯧꯕꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯕꯗꯣ ꯎꯕꯗꯒꯤ ꯈꯣꯡꯀꯥꯞꯇꯣ ꯍꯟꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯊꯣꯡꯖꯤꯟ ꯃꯔꯣꯝꯗꯒꯤ ꯌꯦꯡꯖꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯏꯆꯥꯕꯨ ꯏꯊꯥ ꯅꯨꯡꯁꯤꯗ ꯆꯦꯠꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯖꯕ ꯐꯪꯗ꯭ꯔꯕꯁꯨ ngasi imana ichada namkiba manamduna ichagi natu nama soktana nakok phawbu chiktana mithoi mihenbu oira upo thoibi asumna nongnini hokre janu su hospital da dumak leiri ngasi marini mangani leirabadi doctor na discharge tawbo yarani harai sanathoi su ngasi su adamok machabu unaba lakli mirak narak yengduna janu na leiriba ka du da changai ngasi kanamta leiba udena Janusu Sanathoi ubaduda haraujai aya nine kaidoragi Jathuibia nine nangna lakpase daw hekta yade akoi baba su sinthoi su chathokiba matam hekta tai moina chathokriba mapasina phatro nine na laise isana hauji kaino matore e hairasu nine na haiba yare dana doctor da nine aidi naba farasidi Sanathoi machabu nungsina kokthakta nanthabiri adune icha naba yade mama leirisidi kai haibano nine Sanathoi su kapning tawduna masado khonjel nik launa harai nine leirisidi haibanida nine gi su nangumbi nangana sak chap manaba chanu pi ama leiye ado hayeng di ma puraga la udana nine masu masangamdadana lehori nine noma soidana puraki ado nine thaba chinba lehobra chatkranu ba ngasidia nungtigi su lai ado ngasidi akhoi baba ga khangno ba baba na su nine bu yamna thagatle aibu hospital se su pubira aga aigi damak kamaina tawri su nungti igi la aga yamna care lobibagi hojikandi mi singse gari na thomdin lamlaga hekta chenabane ado nine di yamna phaiye Sanathoi nomi masagi wado tajari mamai mamitchu mapina pumchot chotli amusu mapido taithoklaga hairai se ngasidi nine na ne yirunga ngaga thongaga porakpane sathoksise Janu sunu as nine nang se laiga chap mane aine he pamjab hinsang do puraga lai icha thoibia nine di icha na kari hinsang pame habado adum khangida ado kamaina khangi no bani ne Sanathoi Janu na hangliba wahangdugi pakhum amata pide tiffin degi sak hinsang singdo lokthokuna nungsi na masada inbi se aka those Janu mapi ira chena Sanathoi de yengli nine ngasi de akhoi ma do yamna ningsingi kuire mama do ukhidaba aina class 1 karam daidegi mama ga thapna kre kuina udrabanina mama gi masak su ningsing magamdre pharese khallurano ado isadi mama bu nusibro nusi punsi sida aina khwaidagi ahan ba nusi jarakpa nupidi akhoi mama ne isa thoibi mama na soi chabu soidina nusiram kani karigi chabu nusiroi doino nine turelgi isel na hagana sende haina badaine mado laliko akhoi mama na ibu nusiramaroye mekup ama phawa aibu ningsinglamlaroye nine masi bana oirabusu aidi aigi mama nusibido yamna nusiye nine isa thoibi
ꯀꯔꯤꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯝꯂꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯅꯨꯡꯁꯤꯔꯤꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ. ꯅꯪꯒꯤ ꯃꯃꯥꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯝꯒꯅꯤꯌꯦ. ꯅꯤꯅꯦ. ꯆꯅꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤꯗꯨꯗ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕ ꯐꯪꯂꯕꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ. ꯁꯤꯌꯣ ꯍꯥꯏꯔꯁꯨ ꯑꯩ ꯁꯤꯅꯤꯌꯦ ꯅꯤꯅꯦ. ꯇꯧꯍꯣꯏꯗꯦ ꯏꯆꯥꯊꯣꯏꯕꯤ, ꯇꯧꯍꯣꯏꯗꯦ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯏꯆꯥꯅ ꯍꯌꯦꯡ ꯅꯥꯕ ꯐꯔꯒ ꯃꯃꯥꯒꯤ ꯈꯨꯡꯒꯨꯟ ꯂꯤꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ. ꯑꯣꯏꯖꯒꯦ ꯅꯤꯅꯦ. ꯁꯅꯥꯊꯣꯏ ꯃꯆꯥꯗ ꯆꯥꯛ ꯆꯥꯈꯣꯝꯗꯣ ꯅꯨꯡꯁꯤꯅ ꯏꯟꯕꯤ. ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ. ꯏꯃꯥꯅ ꯏꯜꯂꯤꯕ ꯆꯥꯛ ꯆꯥꯈꯣꯝꯁꯦ ꯆꯥꯗꯨꯅ ꯏꯆꯥ ꯅꯥꯕ ꯐꯔꯣꯀꯣ. ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯇꯝꯖꯅꯐꯝ ꯑꯣꯏꯕꯤ ꯑꯣꯏꯌꯨꯀꯣ. ꯅꯤꯅꯦ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯑꯩ ꯑꯃꯨꯛ ꯏꯟꯕꯤꯒꯦꯕ. ꯁꯦ ꯅꯤꯅꯦ. ꯁꯅꯥꯊꯣꯏ ꯃꯆꯥꯅ ꯏꯟꯕꯤꯒꯦ ꯇꯧꯕ ꯆꯥꯛꯇꯨ ꯆꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯨꯕꯗ ꯊꯥꯕꯜꯅ, ꯏꯆꯦꯃ, ꯇꯥꯃꯣ ꯅꯣꯡꯌꯤꯟꯗꯣ ꯀꯥꯈꯠꯈ꯭ꯔꯦ. ꯑꯣ, ꯐꯔꯦ ꯐꯔꯦ, ꯊꯝꯃꯣ. ꯏꯆꯥꯊꯣꯏꯕꯤ, ꯅꯤꯅꯦ ꯀꯣꯟꯅ ꯆꯥꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯞꯂꯒ ꯃꯅꯝ ꯅꯝꯕꯤ. ꯄꯨꯛꯅꯤꯡꯗꯁꯨ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯕꯣꯔ ꯄꯤꯖꯔꯤ. ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯎꯀꯣ ꯏꯆꯥꯊꯣꯏꯕꯤ. ꯃꯃꯥꯗꯤ ꯏꯆꯥꯒꯤ ꯃꯥꯡꯗ ꯊꯧꯅꯥ ꯐꯅ ꯅꯪꯕꯨ ꯄꯣꯛꯄꯤꯅꯕꯅꯦ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ. ꯁꯅꯥꯊꯣꯏꯁꯨ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ. ꯅꯣꯡꯌꯤꯟꯅ, ꯀꯩꯅꯣ ꯆꯥꯔꯤ ꯃꯌꯥꯝꯁꯤꯅ ꯏꯆꯥꯊꯣꯏꯕꯤ? ꯕꯕꯥ, ꯅꯍꯥꯟꯒꯤ ꯅꯤꯅꯦꯗꯣ ꯂꯥꯛꯑꯝꯃꯦ. ꯇꯨ, ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯛꯏꯅꯦ. ꯆꯥꯛꯁꯨ ꯏꯟꯕꯤꯔꯝꯃꯦ, ꯃꯅꯝꯁꯨ ꯅꯝꯕꯤꯔꯝꯃꯦ. ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯕꯕꯥ. ꯍꯌꯦꯡꯒꯩꯗꯤ ꯅꯪꯒꯤ ꯅꯤꯅꯦꯗꯣ ꯂꯥꯛꯄꯗ ꯕꯕꯥꯒ ꯊꯦꯡꯅꯍꯧꯗ꯭ꯔꯕꯁꯨ ꯕꯕꯥꯅ ꯉꯥꯏꯔꯝꯃꯨ, ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯌꯦꯅ ꯍꯥꯏꯌꯨꯀꯣ. ꯉꯁꯥꯏꯁꯨ ꯍꯥꯏꯌꯦ, ꯑꯗꯣ ꯅꯤꯅꯦꯗ ꯐꯣꯟ ꯂꯥꯛꯈꯤꯕꯗꯒꯤ ꯑꯊꯨꯕ ꯊꯕꯛ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ, ꯀꯥꯂꯦꯟ ꯊꯥꯒ ꯑꯣꯏꯔꯦ. ꯅꯨꯡꯁꯥꯁꯨ ꯀꯟꯅ ꯁꯥꯏ. ꯂꯦꯝꯕꯤ ꯌꯨꯝꯊꯛꯇ ꯀꯥꯈꯠꯇꯨꯅ ꯁꯤꯟꯇꯦꯛꯁ ꯏꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯌꯦꯡꯂꯤ. ꯂꯦꯝꯕꯤꯅ, ꯏꯁꯤꯡꯁꯤꯗꯤ ꯌꯥꯎꯔꯤꯅꯦ. ꯑꯁ, ꯄꯥꯌꯛꯀ ꯐꯨꯜꯂꯖꯥꯔꯅꯤ ꯁꯤꯕꯣ. ꯄꯨꯔꯅꯤꯃꯥꯅ, ꯍꯩ, ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ. ꯑꯗꯒꯤ ꯑꯣꯟꯊꯔꯒ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯇꯦꯛꯄ ꯇꯥꯔꯦꯅꯦ. ꯀꯨꯝꯊꯔꯛꯑꯣꯅꯦ ꯅꯪꯕꯣ. ꯑꯁ, ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ. ꯏꯃꯥ, ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯌꯥꯝ ꯀꯤꯒꯟꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯁꯦ. ꯏꯁ, ꯅꯣꯏ ꯅꯨꯄꯤ ꯀꯥꯏꯅ ꯍꯥꯏꯅꯤ. ꯅꯪꯗꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯅꯪꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥꯕ? ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯣꯗꯔꯟ ꯂꯦꯗꯤꯁ, ꯑꯗꯨꯒ ꯅꯣꯏꯅ ꯀ꯭ꯂꯥꯁꯤꯀꯦꯜꯅꯦ. ꯄꯨꯔꯅꯤꯃꯥ ꯃꯈꯨꯠ ꯈꯠꯇꯨꯅ ꯃꯆꯥꯕꯨ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ. ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯑꯣꯅꯦ ꯅꯪꯕꯣ. ꯂꯦꯝꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯏ. ꯄꯦꯜꯂꯤꯍꯦ ꯁꯩꯇ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯀꯤꯒꯟꯕ ꯃꯥꯜꯂꯦ. ꯍꯩ, ꯋꯥꯔꯦꯡ ꯉꯥꯡꯒꯅꯨ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ. ꯑꯁ, ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ. ꯀꯣꯟ ꯐꯦꯡꯕ ꯌꯥꯝ ꯇꯜꯂꯦ. ꯁꯥꯏꯕꯗꯨꯗꯤ ꯇꯟꯗꯕ꯭ꯔꯣ ꯊꯣꯏ ꯅꯪꯕꯣ? ꯑꯁ, ꯃꯃꯥꯡ ꯆꯠꯂꯦ ꯊꯣꯏ, ꯃꯅꯤꯡ ꯆꯠꯂꯦ ꯊꯣꯏ. ꯐꯦꯁꯕꯨꯛꯇꯁꯨ ꯊꯣꯏ, ꯀ꯭ꯂꯥꯟꯗꯁꯨ ꯊꯣꯏ, ꯇ꯭ꯋꯤꯇꯔꯗꯁꯨ ꯊꯣꯏ. ꯑꯣꯔꯦꯕ ꯏꯃꯥ. ꯑꯩ ꯊꯣꯏ ꯍꯥꯏꯕ ꯃꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯑꯣꯔꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯑꯅ ꯀꯧꯔꯁꯤ. ꯄꯨꯔꯅꯤꯃꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯆꯥꯗ ꯌꯦꯡꯉꯤ. ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥꯗ ꯊꯣꯏ, ꯊꯣꯏꯕꯤ, ꯅꯥꯎꯕꯤ ꯍꯥꯏꯗꯅ ꯀꯧꯔꯤꯕꯁꯦ ꯅꯨꯡꯁꯤꯗꯅ ꯀꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ. ꯑꯁ, ꯌꯥꯔꯦꯁꯦ ꯏꯃꯥ. ꯑꯗꯣ ꯑꯩ ꯈꯨꯠ ꯍꯥꯝꯕ ꯐꯥꯎꯕ ꯇꯜꯂꯦ. ꯁ꯭ꯄꯨꯟ ꯑꯣꯏꯅ ꯆꯥꯒꯦ. ꯁ꯭ꯄꯨꯟꯅ ꯆꯥꯒꯦꯔꯥ, ꯈꯥꯕꯩꯅ ꯆꯥꯒꯦꯔꯥ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯅꯤ. ꯆꯤꯡꯂꯩꯕꯥꯛꯇꯣ ꯑꯃꯇꯪ ꯄꯨꯔꯒ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯆꯣ. ꯏꯆꯥ ꯃꯔꯝ ꯃꯣꯛꯄꯅꯤ. ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ. ꯉꯥꯡꯗꯨꯅ ꯂꯦꯝꯕꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯆꯝꯕꯤꯗ ꯀꯣꯜ ꯇꯧꯔꯤ. ꯇꯦꯂꯩꯕꯅ, ꯍꯜꯂꯣ. ꯂꯦꯝꯕꯤꯅ, ꯍꯜꯂꯣ, ꯀꯅꯥ? ꯀꯩꯅꯣ, ꯐꯣꯟ ꯇꯧꯕꯤꯔꯛꯂꯒ ꯀꯅꯥꯅꯣ ꯍꯪꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯔꯝꯒꯦ? ꯂꯦꯝꯕꯤ ꯃꯁꯥꯗꯣ ꯏꯊꯛ ꯊꯒꯠꯂꯤ.
Tamo, Yambo, Chanbi, phone thamage. Teleba phone thamkraba matung phone do switch off tawsili. Nupi nena ikhat ladana. Ima, imo, paisa kada piro. Kadai dano? Hospital da kai keno kara leiraga Chanu gi manakta chatluge. Imanabi amadugi manakta su changake. Chanu dubu khara phare haidaine. Akhoi imungi situation sidane chatpu chatlaningdreda. Ngaiko, horen noi kaka samdo laaga na chatlo. Driver ga yaudabida nathanda chathok chasin tawbase tawranu. Kaishu tawroiba ima nangba. Nathanda chatpa yaroi. Natraga imaga puna chatlase. Ima su Chanu do puningi. Aduga ima gi hongnabi adum taw leiro. Se thuna loisiloba ima chatlase ba. Kaka samdo thuna laon phone tawkrage. Se loisilloba ima. Thari macha nupa bu kupak na thai. Mase ikai bi amda khangoidori. Somdana lembi gi imungda angambana. Bema amuk chathokranu. Lao chak chathoknaba tawrase. Baba ai chak chaningdreda. Kon phengba yam talleba. Nama na phengjerani ne. Lao ne chathoklasine. As khut hamusu yam talleba. Hai lao lao. Spoon charo lao. Purnima na. Moi baba na angang se mangallo. Asok yamna tanba angang se bu kaino. Kebaga khatpaga langbaga di talluye nang. Ko. Nang ne haibide haini. Hayeng na yung palakanda ne. Akoy chentahalo. Ko. Akoy chentahalo nang. Lembi na. Sumaina tawbusida ne. Aina chakamada chaningdrise. Charo yumdaga mata. Chambi hoida ne. Yambunga koy hum charuge. Hai. Kanano yambung haidia? Yambung haidi kaino ne ima. Purnima masabu mamit khana yenglaga murum soli. Nang napa sina ne phubi dana siba tari nang. Nupa ga koire jala ne siba. Lembi mama da noksalam laga manam namalaga nok tuna ngang dana prap thoklai. Ai chale ma, ai chale thuna halakani. Lembi magi bullet to thoduna Chanbi hoida lakli gate yorokpada nupa amana. Ibema kana Lembi na. As mina chaklama kansida ba. Se prap changi se. Chambi gi mama bini. As kainu mi silamba se bit yam leite ba. Ha nagi kaka to oredi ai masa khangadabane ba. Hojikti matam fataba sida madam na mi amata hana entry tawhongano hai. Ibema bu kadai degino karimin kauba. Thangmoi bandagi ne Lembi kawe hayo. Yambung da harasu adum gyan tani da. Telaibasu yumthak tegi Lembi lakpado urami. Telaibana. Kaka ma changan biro yani ye. Akoi Chanbi gi mamanabi ne. Lembi telaibada nokmi yengduna gari do insilai. Akoi yambung se fadje he. Nupa yam maleba. Pisungga se musuk muradana. Nupa yam thoe. Masaksu phajai. Figure di pura nupa. Modeler go oramnadi koi yambung se naini he. As si yung sidani ko. Ay na hayang walay doy siya. Telaibana. Koi no si ngang sisu sono go jujaro. Koi no yung na yeng ga nok ta na ga tawrusina. Lembi imung do chango. Mai ka dale hobani Chambi do. Lembi telaiba bu yangkhatuna makha kumtharo haiduna makhut hairaga kokthai. Yambung makha do kumtharo. Telaiba Lembi gi matawdu uraga. Akhoi Chanu na yambung kaubudo ningsing leida. Naba thuna pharoko yambung gi Chanu. Lembi na mathanta sonjai. As yambung se yam nungsirakadore daidi. Sum nungsireda. Khatli ngawrubra haibu nungsirakpagi tangkak amadi yoreda. Hospital da telaibaga tharikasu Chanu gi manakta lakli. Nongyin ngahak tumina sap yungduna leptuna tharikta yengduna lei.
ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯎꯗꯕ ꯀꯨꯏꯔꯦꯗ ꯀꯝꯗꯧꯔꯤ ꯊꯥꯔꯤꯛ ꯊꯥꯔꯤꯛꯁꯨ ꯅꯣꯛꯂꯤ ꯍꯩꯃꯥ ꯀꯩꯅꯣ ꯇꯥꯃꯣ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥꯃꯣ ꯏꯆꯥ ꯃꯁꯥ ꯉꯝꯗꯦꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯇꯝꯕꯗꯒꯤ ꯂꯥꯛꯂꯤꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯄꯣ ꯈꯔꯕꯨ ꯐꯒꯠꯂꯕ꯭ꯔꯣ ꯏꯕꯦꯝꯃꯕꯣ ꯐꯔꯦ ꯐꯔꯦ ꯆꯥꯛꯀ ꯗꯃꯥ ꯆꯥꯔꯦꯗ ꯍꯧꯖꯤꯛꯅ ꯅꯤꯅꯦꯅ ꯀꯟꯅ ꯇꯧꯔꯤ ꯍꯩꯃꯥ ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯃꯣꯒꯤꯗꯤ ꯏꯆꯦ ꯏꯆꯜ ꯑꯃꯠꯇ ꯂꯩꯇꯗꯥꯏꯅꯦ ꯂꯩꯇꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗ ꯒꯥꯔꯤꯅ ꯊꯦꯡꯂꯝꯂꯦꯅ ꯇꯧꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯦꯂꯩꯕ ꯃꯥꯒꯤ ꯃꯃꯥꯒ ꯆꯅꯨꯒꯤ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯗꯕ ꯃꯈꯩ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯆꯅꯨꯗ ꯃꯦꯁꯦꯖ ꯊꯥꯔꯤ ꯑꯩ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯣ ꯈꯣꯡꯇꯦꯛꯄꯤ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯆꯅꯨꯁꯨ ꯇꯦꯂꯩꯕꯒꯤ ꯃꯦꯁꯦꯖꯇꯣ ꯅꯣꯛꯇꯨꯅ ꯄꯥꯔꯤ ꯌꯥꯝꯕꯨꯡ ꯌꯥꯝ ꯈꯠꯀꯅꯣ ꯏꯃꯥꯁꯤꯒ ꯑꯩꯈꯣꯏ ꯕꯕꯥꯒꯒꯤ ꯋꯥꯔꯤꯁꯦ ꯇꯥꯏꯅꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯕꯕꯥꯒ ꯅꯣꯏ ꯏꯃꯥꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯥꯜꯂꯤꯀꯣ ꯑꯦ ꯀꯩꯅꯣ ꯅꯣꯏ ꯏꯃꯥꯁꯤ ꯀꯥꯏꯗꯦ ꯈꯣꯡꯇꯦꯛꯄꯤ ꯅꯅꯦꯝꯄꯣꯛꯇ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯇꯟꯖꯥꯗꯨꯗ ꯊꯥꯔꯤꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯒꯟꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯇꯦꯂꯩꯕ ꯆꯅꯨꯒꯤ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯃꯃꯥꯏꯗꯣ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯤ ꯅꯣꯡꯏꯟꯁꯨ ꯅꯣꯛꯂꯛꯏ ꯏꯆꯥ ꯇꯦꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯅꯥꯍꯜꯅꯤꯅꯦ ꯄꯨꯔꯥ ꯃꯁꯛꯁꯦ ꯍꯩꯖꯜꯂꯤꯁꯦ ꯊꯥꯔꯤꯛ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯇꯧꯊꯣꯔꯛꯄꯗꯤ ꯄꯨꯔꯥ ꯅꯪꯅꯤ ꯊꯥꯏꯅ ꯀꯣꯂꯦꯖ ꯂꯥꯏꯐꯀꯤ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕꯤꯗꯣ ꯑꯗꯨꯅꯤ ꯍꯩꯃꯥ ꯑꯗꯨꯕꯨꯗꯤ ꯇꯥꯃꯣ ꯑꯦꯚꯣꯀꯦꯠꯀꯤ ꯃꯆꯥꯅꯤꯗꯅ ꯅꯣꯡꯒꯤꯟ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯁꯥꯁꯨ ꯉꯝꯗꯦ ꯍꯥꯏ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯦꯠꯇꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨꯗꯅ ꯆꯅꯨꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯅ ꯐꯠ ꯍꯥꯏꯗꯣꯛꯈꯤ ꯑꯁ ꯃꯥꯅ ꯊꯥꯔꯛꯄꯒꯤ ꯍꯟꯕꯅꯦ ꯇꯦꯂꯩꯕ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩ ꯆꯅꯨꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯤ ꯅꯣꯡꯒꯤꯟꯅ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯗꯤ ꯇꯦꯂꯩꯕꯒꯔꯣ ꯆꯅꯨꯅ ꯅꯠꯇꯦ ꯍꯩ ꯊꯥꯔꯤꯛ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯅꯣꯏ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯆꯥꯅꯤ ꯑꯩ ꯀꯣꯐꯤ ꯂꯧꯔꯨꯒꯦ ꯅꯣꯏ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯇꯦꯂꯩꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯅꯤ ꯕꯕꯥ ꯑꯩ ꯂꯧꯔꯨꯒꯦ ꯅꯣꯡꯏꯟꯁꯨ ꯇꯦꯂꯩꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯛ ꯊꯥꯗꯨꯅ ꯏꯆꯥꯕꯨ ꯈꯪꯒꯗ꯭ꯔꯣ ꯁꯦ ꯄꯩꯁꯥꯁꯦ ꯄꯥꯏꯒꯣ ꯌꯥꯔꯅꯤꯌꯦ ꯕꯕꯥ ꯅꯣꯡꯒꯤꯟ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯗꯣꯛꯇꯔꯅꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯁꯨ ꯃꯁꯥ ꯈꯔ ꯐꯒꯠꯂꯕꯅꯤꯅ ꯍꯌꯦꯡꯗꯤ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯍꯣꯏ ꯇꯥꯃꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯨꯏꯅ ꯂꯩꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯗ ꯌꯨꯝꯗ ꯄꯨꯂꯞ ꯃꯣꯏ ꯌꯥꯝꯕꯨꯡ ꯆꯥꯒꯅꯦ ꯍꯌꯦꯡꯗꯣ ꯄꯨꯟꯅ ꯂꯥꯛꯑꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯂꯥꯛꯄꯨ ꯂꯥꯛꯇꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯂꯥꯛꯎꯅꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁꯨꯅꯦ ꯍꯣꯁꯄꯤꯇꯥꯜ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯐꯔꯛ ꯇꯥꯗꯅ ꯂꯩꯔꯦ ꯇꯥꯃꯣ ꯍꯌꯦꯡꯗꯤ ꯌꯥꯝꯕꯨꯡꯅꯁꯨ ꯆꯠꯂꯨꯁꯦꯅ ꯍꯥꯏ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯦ ꯏꯕꯦꯝꯃꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ ꯌꯥꯝꯕꯨꯡꯒ ꯇꯥꯃꯣ ꯁꯦ ꯏꯕꯦꯝꯃꯒꯤ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯛꯄꯅꯦ ꯍꯩꯁꯨ ꯈꯔ ꯌꯥꯎꯖꯔꯛꯄꯅꯦ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯆꯅꯨ ꯇꯦꯂꯩꯕꯒꯤ ꯃꯃꯥ ꯊꯥꯔꯤꯛꯇ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁ ꯌꯥꯝꯕꯨꯡꯒꯤ ꯏꯃꯥꯁꯦ ꯌꯥꯝꯅ ꯐꯩꯌꯦ ꯊꯥꯔꯤꯛ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯅꯥꯟꯊꯣꯛꯄꯤꯔꯤ ꯏꯆꯥꯅ ꯐꯖꯕꯁꯦ ꯐꯁꯨ ꯐꯖꯩꯗꯀꯣ ꯅꯥꯔ ꯐꯥꯎꯕ ꯍꯦꯛ ꯐꯖꯩ ꯁꯝꯒꯁꯦ ꯃꯅꯥꯝ ꯇꯥꯔꯗꯅ ꯃꯨꯁꯨꯛ ꯍꯦꯛ ꯃꯨꯔꯗꯅ ꯁꯥꯡꯁꯨ ꯁꯥꯡꯉꯤꯅꯦ ꯁꯝꯒ ꯀꯛꯄ ꯌꯥꯔꯣꯏꯀꯣ ꯀꯛꯑꯒ ꯏꯃꯥꯁꯤꯗ ꯁꯃꯥꯟꯗꯣꯟ ꯄꯤꯗꯣꯏꯅꯦ ꯁꯃꯥꯟꯗꯣꯟ ꯂꯧꯅꯕ ꯀꯛꯇꯣꯏꯗꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯨꯏꯅꯦ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯃꯤ ꯅꯣꯡꯏꯟꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯇꯦꯂꯩꯕꯁꯨ ꯆꯅꯨꯒꯤ ꯃꯄꯥ ꯅꯣꯡꯏꯟ ꯂꯩ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯏ ꯀꯣꯐꯤ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯃꯥꯗꯤ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯀꯧꯔꯝꯂꯒꯅꯦ ꯀꯣꯂꯦꯖꯇꯒꯁꯦ ꯁꯨꯒꯠꯂꯝꯃꯒ ꯆꯦꯟꯈꯤꯖꯥꯅꯤ ꯃꯁꯝꯒꯁꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯗꯤꯕ ꯐꯨꯅꯤꯡꯖꯥꯅꯤꯉꯣ ꯏꯃꯥ ꯃꯥꯏ ꯃꯁꯝꯁꯦ ꯑꯁꯦꯡꯕꯒꯤ ꯐꯖꯗ꯭ꯔꯥ ꯁꯥꯏꯒ ꯀꯛꯑꯒꯗꯤ ꯄꯨꯔꯥ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅꯤ ꯏꯃꯥ
Chanu Telebada Mamit Khana Yangdai Telebadi Atumak Ngang Dunalay Kay no Kong Tikpia Teleba Nang Is Yambung Kormaga Ngasidi Minga Sekala Ine Asi Haiduna Telebado Sugatuna Mamai on Tok Lubada Sanugi Mapala Rambado Ubada Kangboy Lakboy Kadagi Sentoki Tarikna As Idea Kui Bungose Komaina Tonia on Tok Panida Nongin Su Mato Duda Nokningi Adubo Masagi Mamangda Karamna Dinoknuni Nongin Su Kadu Degi Toki Teleba Januna Leriba Kadu Degi Karasa Toklaga Tongjim Panda Pamduna Lay As Sopa Kaise Soap to the Havig Sigging of the Piram Deneco Sana Kui Ngasi As I will you miss a Crasirane Akoi Mado Phone to go to Sira Phone to go to Phone to get Haiduna Phone to look to Lubada Masanupigi Miss Colerami Teleba Amuk Masanupi the call back the way Sanbina Yambung Halakiro draw Chocolate Yeah Kaino Nathan the Sabaki bro Ho ki ye yam the ki ye Lembi Sule ye Mana Nagale Regalae Other Akoi pull up stars the habit to the highway Tuna Hala Oyambo Oyaretamo Phone Tam Grabamatunda Lembina Bye Kay Hage Lani Hebro Came Herectida As Yambung Hoi Masioido Tuna Hala Ohio Karamba Mumana be Hoidanova Mansa Lidubo Come the he Aduga the Isu No Yambung se Nupiga Koi Brobai Come the Dabai Ako Yambung na Pama Nupi se Karatang a talk to Mali Ma ba Nupi Pangara Ako Yambung se Yam the ping money Rasiam no Kang money by Madina Misuk Kanarakti Madis dinner pro sa Anduba Mi se no tana karim na duba As iyam na kaza nearby Maga Maritong na base Ado no Yambung se Karamba Nupi style Pam Geba Madina Nupine Lemba Wangang Bada Karangam Zadaba Lyric Heba Rizab Yam na Oiba Yam Haibani Madi Adu Yaudrodi Nusina Nindi Hai Lembi Nokmi Amuksu Wakal the Kanjay Oh, I panic set pa at Sanatamage, some gase, Nupidong upon Magatamage. Matanga Sida, Tabiri Bokai Pumnamaku, Amukana Kurumjari, Makata Basaru, Hayang Punna Taminarsi.